Nobel laureate Muhammad Yunus na luchingba interim government jama hayeng wasak lauragani haina Bangladesh ke army chief na fongdokre wafamasi thamladuna lebak asige army chief worker us jama na fongdokibada Muhammad Yunus na luchingba interim government asi hayeng numidang waidam gi pung nipan taba matamda wasak lauragani haina ngasi media singda fongdokre army chief na makha na hai miyoi tara mangana member oiduna semgadoriba advisory council asi malem pumbana ikai khumnariba Bangladesh ki saknairaba Nobel laureate asina luchingani chahi humfumari suraba Nobel laureate asibu mahaki lengak asige luchingba oina bagidamak hauzik Bangladesh ki president oiriba Muhammad Sahabuddin na haukiba lepa popon nimita Muhammad Yunus pu appoint tawkibani khongthang asi thangna marirak suba oina prime minister oiram labi leibak asigi sakti gi chukli pairambi Sheikh Hasina na mafam thadoktuna maraibak tagi chen khraba matungda oirakpa leibak asigi lengaklon gi ahung busing aduni army chief na makha taraduna Muhammad Yunus na democratic process amagi kuthangda leibak asigi miyam pumna makta kana bappi ga da ba firep sing lawakani haibagi thajaba lei haina fungdoki